आकाशवाणी इम्फाल वाहेंगबम राजेश न पाउ पाजरी अहानबद मरुब पाउ मुख्यमंत्री नोंथोमम बीरेन सिंह नंगासी मणिपुर विधानसभा दा हाइक्रे नॉन मणिपुरी सिंह एटेक चथरीबा असि थिंगनबा सरकारना खोंथांग क्या लौखटले लौ सिंगु मंत्री थोंगाम बिश्वजित हाइरी लौफमसिन इसिंग फंगदबगी अवाबा मायoknariba कोकनबा तोंगान तोंगान विभाग सिंह यावबा डिस्ट्रिक्ट लेवल कमिटी सेमनबा थौरांग लेरे मणिपुर विधानसभा नंगासी तोंगान तोंगान डिमांड तरे की अपुनबा सेम्बम लुपा कोटी 3,358 हेनबा पास तौखरे मणिपुर हौकिबा पुंग कुनमरिदा मियोय 43 नौना कोविड-19 पॉजिटिव ओइकी मियोय अनी सिकी अमसुंग पोचेगी ममल हेंगलकपा अमदी अतै हिरम सिंह मरी लेना संसदकी सभा अनिमकी मिफमदा विरोधी सिंह सरांगनबा थोकपदगी हंजिन हंजिन यैथोकी मुख्यमंत्री नोंथोमम बीरेन सिंह नंगासी मणिपुर विधानसभा दा हाइक्रे नॉन मणिपुरी सिंह एटेक चथरीबा असि लाक्सिननबा सरकारना खोंथांग क्या लौखटले मांगनाइ हौकिबा चही मंगा इंग्लिश 2013 लिसिंगनी कुनिथोई जुलाई फाउबदा नॉन मणिपुरी कुन हाटकी असिगुम्बा थोकदोकसिंग असि थिंगनबा राज्य सरकारना थबक क्या पाइकटले कांग्रेस की सूर्य कुमार ओक्रमना हंगलपा वाहंग अमसुंग मखाताबा वाहंग सिंह पाकुम पीरदुना होम की थबकसु पूरीबा मुख्यमंत्री हाई थोकदोक असिगा मरी लेना FIR 13 लौकले अमसुंग थिजिनबगी थबक चथरी मांग हाई असिगुम्बा थोकदोकसिंग थिंगनबा डिस्ट्रिक्ट पुलिस सिंह मतम चुपदा मिटना सिंह लेदुना इंटेलिजेंस की पाउ खोमजिनबा तोइना चेक तौबा नॉन मणिपुरी सिंह लेबा मफम सिंहदा चिंगनबा मी सिंह चेक तौबा मखोइना थबक सुरिबा मफम सिंहदा पुलिस थमदुना चेक ngak selali मुख्यमंत्री हाई मतम की मतुंगिना मी मसक खंगदोकपा थियुंबगी थबक चथबा पेट्रोलिंग चटपा युंबू सिंह सेक्शन लेनबा वाफम सिंह यावरी मुख्यमंत्री हाई मणिपुरी सिंह हौकिबा चही मंगा 70 बिगिना 22 बाबा ना दरसिना थोइबसी थिनानि याम नुमाइतबा थुबुनि अदुबो थोइबा थबोक्सिंसे कोइना येमबा सिगी एबगी मोनन नुंगियो को कनानो के नुंगो थाबसु यावरे अपन बनी थाबा तो यावरे मसिकन यदि मनुंगियो को तो कोइ सिगले लेइबा पोट मयामसी मयां तांगदबि हाइबुबा अदि मयां को थाबदबि हाइबुबा अदि कमेंट्स को डिस्टेबलाइज तबो होनबा डिस्क्रेडिट तबो होनबा अदु मोगी कोन यावरे तो इंटेलिजेंस सोर्स Relief and Disaster Mantri Awangbo Numain Hari Awanglongpo Lamnamda Landslide Early Warning System Sengatnaba Geological Survey of Indiana Research Amasung Development ki thabak thoram paikat pahore Manipur Vidhan Sabha da Birodigi Surya Kumar Okram na hanglapa wahang amagi pakhum da mantri nai model asi yengsinbagi thabak chathari amasung ground evaluation mapung phana pangtholba matungda English ingani kunmanga di thabak tawna ba honagani Nonegi marang sing da thokiba sing ningkhaibagi thodok adugi mantang da mantri nai thasi kulumdoi phawbada thodok adu laikidaba mi masing yangkai ni pan sure mioi ahum hauji phawba thiba khangri mioi 19 na asok apan nangki Forest Mantri T.S. Biswaji Singh na hai Raija sida Reserve Forest Contractorate amasung Protected Forest Control Humdoi lay Wahang pahunggi matamda Singhat Kendragi MLA Jinlungthang Manlun na hanglakpa wahangi pakumda mantri na hai Sekla Fai Reserve Forest asi Indian Forest Act 1958 Manipur chanadringai da State Darbar na 1995 da Reserve Forest oina laukthok lamki Night Shelter Home Lanai Myo Singja Santokpa amasung Imphal East Lofam Sinai Ising Pangdabagi Samasa Singh Matangda Congress ki K Ranjit Singh amasung JDU ki KH Joy Kisan Singh ngasi Manipur Vidhan Sabha da calling attention motion pukhat ki Night Shelter Home ki matangda pakom piriduna Labor Mantri Ais Dingo Singh hai hiramasi ki matangda department ki oiba inquiry ama tawraba matungda madugi report lakle report adugi matungina yum yauna lam ekar Sinodasmik tara matoi mioi amadagi Englishing ani taragi Mars da lupa lag humpu matoi henbagi sempam da laiki madugi makhatara pada shelter home adu matang semtoki adu moina mag Englishing ani tara mangada mioi aduna mahaki phangbam tokpa sel suna phangde amasung yon kibelam acre point mapan khaktani haina dabi tawraki madugi makhatara pada labor bibagna registration tawnaba mioi asida se thaki adu moina mag mahakna yakide
Makha tarapda bibag asigi mifam ama pangthoktuna law department ga khanarba matung mahaki mathakta case ama file tawki case adu hojik Imphal iski civil justice panduna leiri haina mantri na makha taki Low Singi Matang the Pukalapa calling attention ki Pakum Piriduna, Low Singu Mantri Tongam Bisojin Hai, Kumsi Sahidi Nong Marang Kaibana, rises the Isingi Samasya, Leroi Amasung double cropping to Power Yagani Haina Panarambani, Adumoinamak, Imphal is Yauna Mapam Krada Ising Pangdabaki Kudong Sadabaka Mayoknari, Masi Konaba, Sip Secretary na Chairman or Mipam Pangtokre, Mipam Madugi Makatarapada Tongan Tongamba Bibaksing Yorga, District Level Committee, Semnaba Taurang Lady. Manghai, Lomi Singi Yapanabagi Damak Sarkana Hard by Sindul Tamnaba Honori, Mantrin Hai, Zila Sigi Oina Ising Pangdaba Labuk Sing, Nong Surapadi, Krab Pabayakre, Adomainamak Ising Pangriba Mapam Sing, Water Source Tiduna, Pamna Sing Naba Honori. Handachi monsoon season si pagi laiba yam nong nana lakhiba da farming si harauraga double cropping mo yagadra haidani yam kanna pagi tongai tanjas da mung si apong khada atong jaga khada Imphal iski dana to district kudimak tasu loina ma pagi lekak chalapagi process pai honorable member na tabi se khushi amna koi important no na lora kanda koi hek police to buga asigi laiba kanosi honorable civil minister su ki si makhada su koi step chief secretary na se amen or kanda koi masigi meeting ama tawre nasida koi darkalaiba apagi kanoma district level committee ama senogi da waktu so koi duan bibag hai the water resource ki mine irrigation ni kada gi agriculture horticulture to to pa mari le na musim si maruna mi gi yaure har kanda semo na su koi thorang laire Manipur's Bidan Sapanangasi Tongan Tongamba demand tereki apun basempam lupa koti lising home chatret yang kaimapan lak marputaruk lising humudani toy pass tawkre. Bibag sing adudi state legislature, council of minister, secretariat, mahut, textile, commerce and industries, public health engineering amasung election ni. Demand sing adu khanabada Congress ki K Megasandra amasung TH Lokeshwar, NPF ki Ram Moiba, JDU ki M Rameshwar amasung independent Nisikanta Sapam Yauki. Mukhyamantri yauna mari leinaba mantri singna khananelba adugi pakum piraba tungda demand sing adu pass tawki Sama Kuntramatoi Suba Duran Cup Football Tournament lising ani kunithoi gi trophy ngasi Mukhyamantri Nongthomam Biren Singna Maikum Hangtokre Imphal gi City Convention Center da pangthopa thoram amada trophy adu Maikum Hangdoluduna Mukhyamantri na Duran Cup asi mapung phana pangthokna ba hona bada miyamna thoroktuna mating pangbaga loinana raija asigi haithoi singthoiba adu uthokna ba hona hoksi Manghai Duran Cup ki Sama Kuntramatoi Suba edition football bu pamjaba Manipur da pangthokna ba hona bada Bharat Lamina lawriba thodang bu thagatki Manghai Cup asi mamang sehidagi hena phajana amasung chawna pangthokna ba hona bada pangba ba mateng pangani Manipur asi Indian Super League ki khwaidagi masing yamna sanaroi puthokpa raija amani haraduna tournament asi mai pangna pangthokpa oirasnu hairi Duran Cup asi Manipur Assam amasung Nongsub Bengal gi mafam manga da pangthokani tournament asida punna team kunna saru yagani tabiriba pawasi Akashbani Imphal legini Manipur da hauki ba pung kun mari da mioi marpu tare nauna COVID-19 positive oiba thenaki ngasi gi na positive oiba gi changcha da tare dasmik mangani Imphal East amasung Imphal West gi COVID positive oiba mioi ani laikhitabaga loinana license astegi sigiba apunma missing lising ani chama kunipan chure rises da hauji pawba da COVID positive oiba apunma missing lak ama lising kuntrani pan chanipan supna mapan chure Manipur da ngasi punna vaccine dose lising tare chamapan kuntre kauki masi tharga hauji pawba da COVID vaccine dose lak kuntra lising marfuni pan chanipan marfutra kapkre masigi manungda ahanba dose da lak tara taruk hena anisuba dose da lak tara intoi hena amasung precaution dose da lak ama lising marfutra humdoi hena kapkre Anisuba Northeast Buyer Seller Meet Guwahati gi Netfee House da Kendra gi Mapan Thoram Raija Mantri Dr. Rajkumar Ranjan Singna hayeng hogdok lagani hogdopagi thoram da Assam gi Mukhyamantri Himanta Biswa Sharma saruk yagani Northeast Buyer Seller Meet pangthokpa asina awang nongpok lamdam gi mahuksa ga sagon ndur laklaba pangal sakti adu malem gi leibak sing da uthok nabani Thailand Laos Bangladesh amasung Bhutan sing ba leibak sing saruk yagadru thoram asda law singu horticulture floriculture food processing medicinal plant amasung herbal product tourism handloom and handicraft education haksel textile energy mines amasung mineral da ahenba miyeng thamli Ujwala Bharat Ujwala Bhavishya Makhada
Bijali Mahotsab amasung Ujwala Divas Senapati Multipurpose Hall da pangthokre. Rajya Sarkar gi MSPDCL na sinba thoram aduda jila asigi Deputy Commissioner Mahesh Chaudhary na chingba saruk yaki. Thoram asi Bishnupur jila su Kwasipai Mamang Community Hall da pangthoki. Thoram duda Ain Mantri T.S. Basanta Kumar saruk yaki. Thoram duda wangang bada mantri na energy gi maru ebadu panbagalona masina miyam gi nomagi punsi mahingda chawna ahomba purakli haigi. Mang hai electricity na rise ama kaya yamna sokot labagi haibadugi kudam oiri. Thoram duda jila asigi Deputy Commissioner L. Bikram saruk yaki. Thoram asi Power Grid Corporation amasung MSPDCL na sinduna Jiribam Municipal Council gi hall pangtoki. Thoram duda jila asigi Deputy Commissioner Malem Nganba Chenglai saruk yaki. Ujwala Divas Kamjong jila gi manung chanba Kasong Kulen Subdivision gi Kamlang dasu ngasi pangtoki. Rongmai Naga Youth Organization amasung National Highway Surveillance Committee na All Kasar Rota kaukiba pung nipunipan gi ban matang thagi kun phawa handokre. Works Mantri Govindas Konthokjam amasung MLA Dinganglung Gangmaiga wari sanaba matung khongjang adu handokibani. CRPF lingkhakibagi marfu mari suba kumon thorom ngasi marfu taruk suba battalion da pangthokre. Thorom duga mari lenana battalion asigi commandant Muhammad Yusuf na mathok tawringai da thawai thakiba personnel singi mafam da ikai khumnaba utki. Battalion asina tha asigi kunmanga digi mafam kya da paktana usara lising taruk rom thaki hairi. Churachampur Police na ngasi All Bazar Churachampur dagi su sahi tawnadaba Kuki Independent Army KIA gi mioi ama fare hari. Churachampur Police ki paw matungina mioi asina Churachampur gi tongan ba khul singi sip singdegi khaigal lakpa lupa lising kunlong gi senpam su phagat pangamle. Mahana haidorok padagi matungina mioi asigi senior cadre ama Rengkai rotagi faki mangondagi lupa lising tara manga su phagat pangamle hari. Makoina haidorok padagi Munnom village dagi mioi ama su phagat pangamle hari. Makoi gi mathakta su moto case ama lokot pagalona makata na thijin bigi thabak chathari. All India Radio Imphal gi regional news unita Manipuri Pau gi casual editor khara assignment basis da logoduri mahi gi thak graduate oibagalona journalism da sahi amadagi tadana diploma paiba amasung radio natraga television da e pau ga mari lenana thabak torpa miyoi sing pham masiki damak darkas thaba yagani. Application form website www.newsonair.gov.in natraga www.prasarbharati.gov.in degi download toba yagani. Akasbani Imphal gi pau tabiri. Pochegi mamal wangkhalakpa amasung atai hiram singa mari lenana sangsaki saba animaki mipamda birodi singa sarang na bathokpadagi hanjin yaitoki. Lok Sabha na National Anti-Doping Bill lisingani kunmathoi pass tawkre. Lok Sabha gi mipam ngasi nungtil pung anida phambaga DMK amasung Trinamool Congress ki sadasya singna sarkar gi mayokta yaningdaba phongdoktuna sabhadagi mapan thoki. Lunch matungda sabagi mifam hek phambaga birodhi sadasya singna Congress ki sadasya sing sabhadagi suspend tawkiba amnasung pochegi mamal hengalapagi matangda khananaba haiki. Sarkar na pochegi mamal wangkhalapagi matangda khananaba thorang tawduna leire hairakpadagi Congress ki sadasya mari suspend tawkiba adu hangatnaba DMK lusingba A Rajana sabagi puning chingsingki. Parliamentary Affairs Mantri Prahlad Joshi na hai pochegi mamal wangkhalakpa yauna hiram khudimak khananaba sarkar na thorang tawduna lei adubu birodhi dol singna placard paiduna kholau kya laubaga loinana sabagi welcome na changsilakki. Madagascar Raja Sabha da ngasi pochegi mamal hengalakpa amasung Gujarat hu chemba yu thalubagi thodokka mari lenana hanjin yaithoki. Sabana nungthil pung anita ba matamda ahumlak subo oina phambada sabadagi suspend tawkraba Aam Aadmi Party gi sadasya Sanjoy Singna sabadagi thu yakide amasung sabagi welcome na slogan kaya lauduna changsilaki. Aam Aadmi Party ki atai sadasya singna su sabagi welcome na changsilaki. Presiding officer na sabagi mifam ningthi na sathaba yana ba kayarak hanna haiki. Tungda presiding officer na sabagi mifam nomugi oina yaithoki. Aam Aadmi Party ki sadasya Sanjoy Singna thaksi khasi yaudaba thabak chatharpadagi sabadagi tantoki mahakpu sabadagi thokkinaba haibada thu yakide madudagi sabagi mifam yaithopataki. Ayukta Rajya Sabagi mifam hek phamba hobaga birodhi singna tongan ba hiram singda kholau kya lauki maduda chairman M Venkaiah Naiduna sabagi mifam yaithoki. Aroibada maroiba pau Mukhyamantri Nongthomam Biren Singh ngasi Manipur Vidhan Sabha da haikre non Manipuri singda attack chathariba asi thingnaba sarkar na khongthang kaya lokhotle. Lausingu Mantri Thongam Biswajit hari lofam singda ising phangdabagi awaba maiknoriba koknaba tongan ba bibhag sing yawba district level committee semnaba thaurang leire. Manipur Vidhan Sabha na ngasi tongan ba demand tereki apunba sempam lupa koti lising ahum satret yangkai mapan lak marfu taruk henba pass tawkre.
Manipur haukiba pung kunmarida mioi marputaret nauna COVID-19 positive oiki mioi anisiki amasung pochegi mamal hengalakpa amadi atei hiram singa mari lenana sangsaki saba animaki mifamda biroji singna charang naba thokpudegi hanjin yaithokki Paulo Jare